Doctor Singi Khongjangna ana layengi lamda sauna akaiba pire. Khanabada matam sangani miyamgi yenglaga Khongjang tapthabiyu Health Minister. Khongjang sangshiliba Doctor Singi apamba ama fawba phangbidana Khongjang hando u haibadi yaroi. Emergency lakpada Doctor Singi yumda oina layeng sathagadani. Dr. Loli. All Manipur Health Services Dr. Association Saliba Thasi ki taraga mari dagi matam kaktana lenga ki health sector singda shutdown top ki Khongjang ni state asigi ana lengi lamda sound akaiba pire singi manu hanjina leiba mafam singda hena khudong sadaba mayukna ba loinana Noney district Miyoi ma layengbida badagi Sire hain association hashigi general secretary Dr. Loli P mauna pausi isiga akhanana unabada fongdorakre Manipur ki tungan mafam singda leiba haksil gi loisang sing OPD hang khidaba emergency amadi casualty na singba sing thong lon khibana maramoiraga sound akaiba may unare hiram masugi matang ni health services Dr. Sasikumar mangana pausi sida phongdura khibada Dr. Singi Khongjang na maramoiraga ana lengi lamda sound akaiba pire laibu wathos department kyaga mari leinabana kumna yengba mathau tari selthum amadi ana leng singbagi lam singamari leinabana khanabada matam sangkigani miyamgi awaba yenglaga Khongjang tap thabinaba Dr. Singda appeal tarakli nakalamaramda All Manipur Health Services Dr. Association gi General Secretary Loli P Mauna hai Khongjang asina maram oirka lamdam sigi miyamda sauna khudong sadaba mayoknari haibadu Dr. Singna sukhangi maru oina singi lam singda ka hen awaba mayoknari Noney district mi sibiyaure Susangpur su nongmain palaba miyema mafam adru layengba yadabadagi Imphal do leiba hospital singda punanaba honabada khudong sadaba sing mayoknakre Sandel su anaba sing layengdabadagi watho oibiyaure majipunama oiduna su lub asina demand phangdriba phawba Khongjang handokloi lenga asina demand punamak pi bangamdrabasu nakoi apamado karino haibasi hanglaga ama phawba tawbirabasu lub asina khanagani Aikoi apama sungang hangdana Khongjang lepiro haibasidi yaroi haujuk emergency haiba laiti OPD haiba laiti total shutdown tawri demand phangdriba phawba Khongjang hankhiroi amaromda yengdaba sukya yadaba emergency lakpa matamdari Dr. Singi yumda lemna service piduna treatment pigan hairi mana makhatana phongdokibada agitation sigi saruk am oina Manipur gi singi district sing Susangpur Senapati Urkul Tamenglong Sandel Tengnopalda district hospital sing total shutdown tawri Bisnupuram mari Thabal district oina su health center ayama loli hairi phibamasi yauraba phawbada lenga sin hauju phawba kari tawraga leidibano haibasi Khanabad wakal thokte Khongjang asi toklodi hairi adubo talibu demand sing thaba oina ontok widri bakari geno haina hangladuna aikhoi su miam nungsi demand sing asi phanganduna athubur order thopiro Khongjang toklage haina magna mari lenaba singi pungning sing silakli atopa pawmana matam sana hidak piraklaga patient singda yauhandabagi mayokta Khongjang sangsinkhre Manipur toina HIV and AIDS patient singna entry retroviral ART drugs sing phangdabagi toina thengnariba awabasi langangna kohanbiu Manipur AIDS Control Society makes na aiba serol matam sana hidak piraklaga patient singda yauhandaba si khudakta lepiyo haina Imphal East Network of Positive People's ki secretary Khangbam Anandina pendana wakalakli RIMS Jenims yauna Manipur gi tungan mafamda hangba ART center singda ART gi second line gi hidak pidabagi mayukta ART sadun hingliba Miyoi sina wokat mi phamduna Khongjang sangsinkhre Manipur gi singi amasum tamgi tungan mafamdagi lakpa second line hidak saba client singna sinduna Imphal East district ki nomai bungda satakiba wakat mi pamadura aikhoi gi hingbigi hak matpigano aikhoi bus hinghan biu amadi aikhoi gi ART lepalaitana phongan biu haiba placard kya siznaki wakat mi pamaduga madi leinana kangamam Anandina hai matam kharagi mamangdi hairib ART gi second line gi hidak asi stock ta leite haiduna piraktaba sina client singda asoba awaba mamayungnari maru oina arapa mafamdagi Jenims amadi RIMS te hidak launaba sel tingna care khana laklabasu hidak ningthina pipidre masigi matakta makoina lanai pharmacy kharagi maming piduna makoidagi lau hairabasu hairiba pharmacy sing adudasu hidak laitre Leba sidigi HIV AIDS pu maru phangno muthanaba nakogi miyeng makhada leina asiga sagona duna hingliba Miyoi singna ART asi lemna pijaduna lakli Manipur su max na mapungba thaudang lauduna tungan ba center ART asi matamsan pijaduna lakhibani hainasu pausna makhatana su phongdorakli
Makha Satharapoina to Papomna, Nagaland Mikal Mamangi Hingsa, the Miyoi Manga Sukle, Garising Amangata Tokre. Nagaland Mikal Mamangi Hingsa, the Yamdrab the Miyoi Manga Supagaloina, Gadikayamu Amangata Tokreina, Police na Fundokre. Puna member whom Fuleba Nagaland Assembly Mikal Lagni February Kungatret Pangtokadavani, Amasum, Bot Machine Mars Anita Tigadavani. Police ki matung inangarang Numidung Matungda, Noklak District ki. Honok New Assembly Constituency, the National People's Party, NPP Musum, Lok Janshakti Party, and JP supporters Singi Marakta Kutonaki. Police official Amana Haki, Kutonabiki Taudugi, Manunda, Party Animaki, supporters Sing Akan Mong, Nungtana Bagaloina, Maduda, Miyoi Marisoki, Mapamdur State Police, India Riza Battalion Musum, Border Security Force ki personnel Sing, Thomson Kibagaloina, Piba Madu Lakshile, Hano official Aduna Fongdokli. Atopa pau amadana NPP gi State President Andrew Ahoto Shema ngarang numidang wairam ke Pire District ki Thoksur Marakta campaign taururuk halakpada maki convoy da nung thajilakpudigi Miyoi ma sopoloinana gari manga ama atatoki thaudu adu da scenery bising masakang mangamdri haina police na fungtokli makoi naiki thangjanumiki numidang da indecent khunda leiba Dimapur 2 Assembly seat ki NDPP ki Mirep ki Yumanakta Miyoi Kharana blank fair Tanonki Thaudo du ki matangda Indecent Youth Organization ki member amana Fongdokpagi matungina LJP Rambilas ke supporters ki gari taruk tareta lakhi amadi makoina kholau sing lauraga loinana Mirep adugi yumda ahangba bottle sing langsing ki amasu mafamdu thadoktuna satkidringaida nomoi maru round taruk su blank fair toki Thaudo du mari leinana LJP ki supporters singi garian ifagale haina su police na fongdokli loishilakpu na to pafaw mana Nagaland gi problem punamak loishingani Amit Shah NDPP BJP coalition na Nagaland sakti amu hana paigane masum state asigi problem punamak loishingani haina ningthokaba numita Union Home Minister Amit Shah na fongdokre Naga Santigi wari sing athubada mai pakpa woroisana ma purakani masum tongan be state na matanduna lagliba Eastern Nagaland People's Organization ENPO gi issue sing solution gani haina sumangna miyamna thajaba pikhi Mikhal matungda NDPP BJP coalition na Nagaland government semgani state asigi problem punamang aikoina solution gani haina mapamasida Mikhal gi rally amada wangang mada sana fungdoki Myanmar gang phaisu punba Nagaland gi nongpok thangba maton da leiba district asida Amit Shah gi khongsa asina Union Home Minister amagi ahanba khongsatni haina organization singna claim tokhi Naga pisto ki maikei rom na BJP na pikiba commitment na hawna na thamladuna sana haiki aikoi gi panamdi santi gi wari sanaba mai pokhanba amasum athubra Naga political problem reason bani ENPO na pukholaklibi issue sing maram chaba ngaktani haiba wafam thamladuna BJP gi veterans leader sin hai aikoi na makoi gi problem sing khanare amasum bap tare amasum chief minister Nephew Rio gi makhada semgadaba anauba government na issue sing asi loisingani haina makoi da thajaba pikre ehenba budgetary allocation council da hena sakti piba manana sakot hanbana singba darkar leiba khudingwa ki matangda NDPP BJP government na thabak togun hena sumahakna makha takhi Adu hok chikuina di miyam pau sumatang asa lusin jarage ama sumyam puna na update ngayon minasi